Sarangthem Nirupama Devi Kanano Handak Pangthokiba Miss Universe India 2025 Manipur represent tawduna 4th runner-up oiba ngamki. Interesting video amadi maru oiba information kaya page asidagi khangbinaba Dalilong Bulletin page asibu follow tawshinbiyu adom-adomgi mamal yamlaba follow singna thona oijage. Sarangthem Nirupama mahak asi Kakching Khunawdagi Sarangthem Ongbi Mangolai Devi amadi Sarangthem Rajan Singhi machanupi atombini. Hojik psychology degree tamli City Group of Institution New Delhi da. Nirupama English Manipuri amashung Hindi fazana ngangba ngami ahobada mahakna Miss Manipur 2022 participate tawki adubu mahak maipakpadi ngamkhide. Adubu Best Model Subtitle taki. Mahakna February 2023 da Sunslick Mega Miss Northeast Pageant title loba ngamki. Amukasu mahakna chatliba chahi asigi Megi tang anida Miss Universe Manipur title loba ngamki. Mahaki Vision for Change di Mental Health Challenge Fear, Anxiety, Cyber Harassment na helplessness oiraba Manipurgi conflicts na wahalaba sing amadi Children's Right, Gender-Based Violence na chingba. Thabak kayada sarok yabiribi, mating panglibi Sarangthem Nirupamani. Tanglaba Manipurigi mai puraklibi mamumlay chanura asibu iraicha khudingmakna pukning thaugat minashi support to minashi.